ꯀꯩꯅꯣꯅꯦ ꯁꯣꯛꯄ꯭ꯔꯣ ꯋꯥꯔꯧꯕ ꯌꯥꯗꯦꯀꯣ ꯀꯩꯁꯨ ꯀꯥꯏꯗꯦꯗ ꯇꯥꯃꯣ ꯑꯩ ꯑꯁ꯭ꯋꯥꯏꯐꯥꯎꯗ ꯊꯤꯟꯕꯤꯔꯝꯕ ꯌꯥꯒꯗ꯭ꯔꯥ ꯇꯟꯖꯥ ꯑꯃ ꯆꯥꯗ꯭ꯔꯕ ꯑꯣ ꯌꯥꯏ ꯀꯥꯈꯠꯄꯤꯔꯣ ꯀꯥꯈꯠꯄꯤꯔꯣ ꯌꯥꯅꯤ ꯌꯥꯏꯀꯣ ꯀꯩꯗꯧꯔꯒꯦ ꯇꯥꯃꯣ ꯑꯩꯒꯤ ꯁ꯭ꯇꯥꯔꯇꯔꯁꯤ ꯈꯔ ꯅꯨꯡꯉꯥꯏꯇꯕꯅꯦ ꯑꯩ ꯑꯝꯇ ꯌꯦꯡꯖꯒꯦ ꯇꯥꯃꯣ ꯌꯥꯅꯤ ꯌꯥꯅꯤ ꯁꯤꯗ ꯈꯥꯝꯕꯤꯔꯝꯃꯣ ꯑꯣ ꯁꯤꯒꯤꯁꯤꯔꯥ ꯑꯧ ꯁꯤꯗꯅꯦ ꯇꯥꯃꯣ ꯂꯩꯖꯍꯧꯔꯒꯦ ꯇꯥꯃꯣ ꯍꯣꯏ ꯐꯅꯤ ꯍꯜꯂꯣ ꯇꯨꯝꯗ꯭ꯔꯤꯕꯣ ꯇꯥꯃꯣ ꯇꯨꯝꯗ꯭ꯔꯤꯌꯦ ꯑꯁ ꯇꯨꯝ ꯌꯥꯗ꯭ꯔꯦꯅꯦ ꯇꯨꯝꯅꯕ ꯇꯧꯔꯣ ꯇꯥꯃꯣ ꯊꯦꯡꯉꯦ ꯐꯔꯦ ꯐꯔꯦ ꯍꯌꯦꯡ ꯂꯥꯛꯀꯦꯀꯣ ꯍꯣꯏ ꯇꯥꯃꯣ ꯕꯥꯏ ꯕꯥꯏ ꯐꯔꯦ ꯐꯔꯦ ꯇꯥꯃꯣꯗꯅꯕꯨ ꯌꯨꯝꯗ ꯍꯟꯅꯤꯡꯕꯩ ꯋꯥꯅꯤ ꯀꯥꯏꯗꯩꯅꯣꯗ ꯑꯩꯁꯨ ꯌꯨꯝꯗꯒ ꯑꯝꯇ ꯍꯟꯅꯤꯡꯗ꯭ꯔ ꯄꯣꯠꯅꯤ ꯂꯩꯀꯥꯏꯅ ꯀꯔꯤꯅ ꯋꯥ ꯋꯥ ꯂꯥꯎꯅꯔꯛꯀꯗ꯭ꯔꯥꯅ ꯁꯨꯝ ꯈꯟꯕꯩ ꯋꯥꯅꯤ ꯅꯪꯒꯤ ꯅꯅꯥꯛꯁꯤꯗꯅꯦ ꯑꯗꯨꯝ ꯀꯨꯟꯗꯅ ꯂꯩꯅꯤꯡꯕꯩ ꯋꯥꯅꯤ ꯇꯥꯃꯣ ꯑꯩꯕꯨ ꯇꯁꯦꯡꯅ ꯅꯨꯡꯁꯤꯕꯤꯔꯗꯤ ꯀꯥꯏꯅꯣꯝꯗ ꯆꯠꯂꯒ ꯌꯨꯝ ꯁꯥꯔꯒ ꯂꯩꯔꯨꯔꯁꯤꯕ ꯑꯩꯁꯨ ꯈꯜꯂꯝꯃꯤꯅꯤ ꯗꯦꯜꯂꯤꯗꯔ ꯀꯥꯏꯗꯅꯣꯃ ꯂꯦꯠꯂꯒ ꯂꯩꯔꯁꯤꯔꯥ ꯍꯥꯏꯅ ꯁꯨꯝ ꯈꯜꯂꯝꯃꯤꯅꯤ ꯃꯄꯥꯟꯗꯗꯤ ꯂꯩꯅꯤꯡꯗꯦ ꯁ꯭ꯋꯥꯏꯗ ꯍꯤꯡꯒꯣꯜ ꯑꯃ ꯂꯩꯔꯒ ꯏꯪꯅ ꯆꯤꯛꯅ ꯂꯩꯕꯅ ꯍꯦꯟꯅ ꯐꯠꯇ꯭ꯔꯣ ꯐꯩꯅꯦ ꯌꯥꯏꯅꯦ ꯑꯗꯨꯁꯨ ꯅꯪꯅꯅꯦ ꯑꯄꯥꯝꯕ ꯃꯐꯝꯗꯨꯗ ꯈꯜꯂꯨ ꯑꯩꯅ ꯇꯨꯡꯁꯤꯟꯖꯔꯤꯕ ꯁꯦꯟ ꯈꯔꯁꯤꯅ ꯌꯨꯝ ꯑꯃ ꯁꯥꯕꯒꯥꯏꯗꯨꯗꯤ ꯏꯔꯥꯏ ꯂꯥꯏ ꯄꯣꯠꯅꯤꯗ ꯇꯥꯃꯣ ꯅꯪꯁꯦ ꯌꯥꯝ ꯐꯩꯉꯣ ꯁꯔꯤꯟꯕꯤ ꯉꯁꯤꯒꯤꯗꯤ ꯑꯩ ꯊꯦꯡꯉꯦ ꯆꯠꯅꯕ ꯇꯧꯒꯦ ꯍꯣꯏ ꯍꯩꯃꯥ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯥꯐ ꯑꯃꯅꯅꯦ ꯃꯣꯏꯒꯤ ꯐꯥꯔꯝ ꯁꯤꯠꯂꯦꯅ ꯉꯥ ꯄꯤꯔꯛꯑꯦ ꯁꯤ ꯄꯨꯈ꯭ꯔꯣ ꯍꯣꯏ 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 ꯑꯩꯗꯤ ꯏꯊꯟꯗ ꯀꯃꯥꯏꯅ ꯆꯥꯗꯣꯏꯅꯣ